नुमिदांग मपुंग फाना तुम्बना आंगांसिंग स्कूल दा परफॉर्मेंस हेंगलली हाइना एक्सपर्ट सिंगना फोंगदोली अमेरिकन एकेडमी ऑफ स्लीप मेडिसिन AASM गी हाना प्रेसिडेंट ओरंबा डॉक्टर इलिन रोजन ना हाई सही खेनाबा लैतना आंगांसिंग मपुंग फाना तुमलबदी अलर्ट ओइबा एनर्जी लैबा मूड अमसुंग मसा मऊ फबा हेंगतहली सही खेनाबगी मतुंग इना चांग नाइना तुमबगी चांग छु खेतना मथौ ताई मखोय सिंग अदुदी था मरी दगी था 39 फावबगी मनुंग दा लैबा आंगांसिंग ना नुंथिन तुमबा यावना नोंगमदा पुंग 12 दगी 13 फाव तुम मथौ ताई सही अमदगिना सही अनि फावगी मनुंग दा लैबा आंगांसिंग ना नुंथिन तुम थारगा नोंगमदा पुंग 13 दगिना 13 फाव तुम मथौ ताई सही अहुम दगिना सही मंगा फावगी मनुंग दा लैबा आंगांसिंग ना नुंथिन तुम थारगा नोंगमदा पुंग 10 दगिना 13 फाव तुम मथौ ताई सही तरुक दगिना सही 12 फावगी मनुंग दा लैबा आंगांसिंग ना नोंगमदा पुंग 9 दगिना 12 फाव तुम मथौ ताई सही 19 दगिना सही 19 फावगी मनुंग दा लैबा आंगांसिंग ना नोंगमदा पुंग 9 दगिना पुंग 10 फाव तुम मथौ ताई AASM गी मतुंगिना निंगथीना तुंबा अमदी मपुंग फाना पोथाबा आंगांसिंग गे येंगनाबदा तुंबा वाटपा आंगांसिंग मही मसिन गी लमदा यामना हेन सोली मरम अदुना आंगांग खुदिंग मपुंग फाना तुंबा फंगनबा यामना मरु ओइ हाइ रिसर्चरसिंग गी मतुंगिना मपुंग फाना तुंबा आंगांसिंग गे येंगनाबदा तुंबा वाटपा आंगांसिंग असे ओजाना लाइरिक ताकनिंगै लाइरिक पारिंगै अमदी करिगुंबा थबा अमा तौरिंगैदा पुनिंग चोइथोकपा अमदी ताकिबा परासिंग निंगसिंग वाबगी चांग यामना हेली हाइरि तुंबा वाटपगा एटेंशन लमचत साजत अमसुंग लाइरिक तंबदा खुदोंग चादबा मायोकनबगा मरी लैनै हाइरि नेशनल स्लीप फाउंडेशन ना फोंखिब रिपोर्ट अमगी मतुंगिना करिगुंबा आंगांसिंग स्कूल लाइरिक लाइसु तंबगी लमदा खुदोंग चादबा मायोकनरबदी इमुंग मनुंगदा तुंबगी हैनबी अदो येंगसिनबा मथौ ताई हाइरि सही तांका खुदिमकि आंगांसिंग प्री स्कूल दगी हौरगा कॉलेज फावबा मही मसिन तंबगी लमदा फोकस कंसंट्रेशन पारा फाबगी चांग अमदी क्रिएटिव प्रॉब्लम सॉल्वर ओइनबगी दमक एनर्जी लैबा मथौ ताई स्कूल दा माइ पांगनबगी दमक आंगांसिंग ना ngai haki khalako wakhon da pukning phathaba emotion manage tauba amasung lamsat sajat chumna chatpa mathau tai hairiba sing asing ngamnabagi damak mapung phana amadi chang naina tumba yamnamak tangai phade sahi tangka khuding mak talaiba mioi singda tumning duna talaigan bagi thawong asi lamsat sajat amadi mahi masin tambada awabo ohenba thengnai ayuk nungthilgi matamda yamna ka hena tumninggan ba angang sing ase tumninggan da ba angang sing yengnabada mahi masin tambada pukning changba watna singbagi khudong chadaba hena thoi case kaya da thengnabada khudong chadaba kaya se thoali base nungdang thenga tumba asina oi experiment amada angang sing chayol ama hana tumba matamdagi thengthana tumba sanghalami aduga atopa chayol amaga amuk nongmuda pung 10 dagi hena tumhalami thengthana tumba sanghanba chayol adugi matamduda oja singna angang sing ado mahi masin tambagi lamda pukning changdabana singba khudong chadaba kaya thokpa thengnaki mama mapa kaya na makhoi gi angang sing nganna tumba changi haina khalami adubu elementary school tamliba angang sing gidamakta di numidang pung 9 da tumba changba asi phawba thengba singlabani angang sing chawkhalakpaga loinana tumningganba asina school da fail oinabagi maram ama oirai khudam oina angang lising ama romda chathakiba study amada angang sing gi tumba amadi school gi performance ki maram da thijinki maduda tumthaba yadaba amadi ahingda amuktang oiraba sumikap thokpadagi tumba watpa angang sing school gi achievement sing phangbada waba thengnaki sengna hairabada angang ama school da fail oirakpase ayamana ayukta hogatlu yadaba amadi ayuk ningthil gi matamda tumningganba asina oigalli New England da leiba high school tamliba angang lising ahum da chathakiba atopa study amada class ta mark wangna phangba meheroi singna mark nemna phangba meheroi singdagi hena numidang da nganna tumba changduna matam hena tumba thengnaki school chatpa numit singda mark wangna phangba meheroi sing aduna mark nemna phangba meheroi sing adudagi minute 13 tagina 93 phawgi changda hena tummi aduga tumba changbu su minute 10 dagina minute 50 phawgi changda ngankhatna changi School chattaba numit singdana amuk mark nemna phangba meheroi sing ado hana tumba changma matamdagi pung ani rom hena thengthana tumba changi mark wangna phangba meheroi singna hairiba numit sing asida hanagi matamdagi pung amarom hena thengthana tumi mark wangna phangba meheroi singa phangdaba meheroi singagi leinariba mari ase college meheroi singda su sap manan thengnai hairi study sing asida thengnariba singsina taklibadi school da angang singgi performance hengatpa asiga makhoina tumbagi matamga mari leinai haibasing angang singbu hena phaninglibani haiduna tumgadaba matamda ka hena lairik pahanbagi mahutta makhoigi sahi matangi matungina mathau taba tumbagi changado yauna tumhanbana makhoigi academic performance ta phagalaknabagi maram ama oigani hai aroibada pawilai news reader gi video bi yengbirib khuding makpu thagachai